Shillong Manipur Students Union SMSU Maikaidagi Lebang Mayam da Wafam Khara Thamjari Madudi 1949 da Iningthau Maharaj Bodachandra Amadi Government of India ga Merger Agreement sign Taunakiba Manipur Puari ga Sagonariba Yamna Maru Oiba Mafam Ama Oriba Historic Redlands Building Manipur Raspberry Manipur Miyam Tanaramba Taudana Amadi Miyamgi Ayaba Yaudana Ikang Kangaudana Tuwaikiba Haibasi Merger Agreement sign Taunaki Haibagi historical evidence Matatpani Haina Samsuna Lawi Manipur Ras Baban Asibu Simbat Sagat Liba Sinda Samsuna Hangzaruba Matamda renovation Kap Taugadabani Haina Takuyakibani Adubu Samsuna Yesin Bachaluba Matamdadi building Asi Tukaiduna Leramle Samsuda Mangjangona per information Amta Piyon Balate renovation Kap Taugani Haizandana Puari ga Sagonariba Manipur Raspberry building Asibu Naruanda Tugaram Bahibasi Nakpi Bangam Loidaba Todo Amani Haina Samsuna Lawi Manipur Raspberry Asibu Tugaibada Chenariba official sing Gi Matakta authority na action lokat piyu Haiduna Apple Tauzari Mari Lainaba official sing Laiba Miyam Kangna Singdora Kadabani Haina Su Tamzari